Kukisingna indigenous amadi ancestral land haina lamdamsida panfam thokte Kraibo Chawang. Kukisingna kaidawnungda indigenous amadi ancestral land ni haina lamdamsida panfam thokte haina NACN GPRN gi member of collective leadership ki wangangloi Kraibo Chawang na phongdokre All Naga Student Association Manipur amadi Chandel Naga CSO singna pullaga pangthokiba humfutara mapan suba Naga Independence Day celebration ga mari leinana wafam sing asi Kraibo Chawang na paumi singna phongdokhibani Chandel district headquarter da leiba Chamdel Christian Village ki district sport complex ta pangthokiba thoram sida NACN GPRN gi member of collective leadership Punimau TS Thumpa Angnai Gam Makunga, Retired Major Johnny T. Dilbung, Kraibo Chawang, UNC ki Vice President and Gomay, Paujan na Chingba, kaya na thoram sida sarugyaki, thoram sida Naga ki tungan-tungan baluf amadi Meeoi singi, contingent singna sarugyado na mass parts pangthoki, Kraibo Chawang na makata na haikibada Kukisinggi na Manipur da lakibasi, British na palingay matamda, kuyek pinakiba Treaty of Yandabugi matang matungdagini hariba thawdo adudi ngarang khakta thokiba thawdo kumbani Kukisingna khundariba chinggi khul pumnamak Nagagi lam ngaktani asigumba lam singsida makoina karigumba thabak ama tawge hairabadi lam mapugi ayaba lawgadabani hanagi khul amaga faunaba lambi leibadu pauthok chawthoklaga makoigi ming ama thonba haibasi kaidawnungda yaroidaba wafamni haina su phongdokhi kaikhudagi squadron leader Rizwan Malikta Bir Chakrapire Handang Indiana terrorist amasung Pakistan ki mayok ta chathakiba Operation Sindur da Pakistan ki Murir ke amasung Bawalpur da leiba adugi terrorist singi headquarter da chathakiba mai pakpa attack ta saruk yakiba group captain Mari Wing commander ama squadron leader ahum amasung flight lieutenant ama puna Indian Air Force ke officer target khangatpada Imphal East-ki Kaikhudagi Sainik School Imphal gi alumni amasu oriba squadron leader Rizwan Malik su yare haidi mahak Alhas Hafizuddin amasung Alhazan Wahida Rehmangi machanupani mahakna Operation Sindurda kathokpaga loinana mathauda puning changna saruk yakibagidamak leiba asigi war time gi ahum suba khwaidagi wanglaba gallantry medal asi pirakpani haidi Pakistan da independence ki thoram pangthoklingai da kapthorakpadagi ahum sikre laibak thiba thaudok ama oina Pakistan da independence ki thoram pangthoklingai manungda cheksin haudabadagi celebrity gunfire da angang yauna puna Meeoi ahum Pakistan da secret thawdo adu da Meeoi humfuga mari rom na chawna sopan nangki loina na thoram adu da nomai kap thorakle haibagi pau ta badagi chena ba honarak padagi netsin na badagi nupi angang yauna punna Meeoi chaniga kunthra humdoi rom chawna sopan su nangki thawdo adu gi matang da Pakistan government na yamna nungai taba phongdorak paga loina na team ama semduna thawdo adu gi matang da yengsilna ba khangan kre haidi Asiana 9M 7:30 misal test tawragani Ukraine gi lan loisinna bagi matang da Alaska da Trump amadi Putin ani unagadawriba sigi mangoina na Russia gi military na malem gi khwaidagi matik mai leriba 9M 7:30 haina khangnaba misal ama test tawnaba thawrang lakre thawrang asi lan na maram oiraga Russia gi economy kham thengna sokle haina Trump na phongdokiba wafam adugi chapchaba paukhumpi na bagi pandamda Russia na tawrakpo oirambe yai haidi Mark Zuckerberg ki yum na maram oiraga Meeoi kaya awaba nang halay Facebook, Instagram amadi WhatsApp na chingba maming lairaba company gi mapu Mark Zuckerberg ki America gi Palo Alto da lairiba achauba yum na maram oiraga laikai adu da laiba Meeoi singkham thengna awaba mayok nari haidi haukiba chahi taraga mari rom asida Palo Alto hariba mafam amada puna lupa crore chamapan longi oigadaba charba yum taramathoi Mark Zuckerberg na laikibani Yum sing asi amato oina chauba makhalgi yum ama oina semgalakibani underground kaya su leiba maram na laikai gi Meeoi sing awaba kaya mayok narakpani haidi North Korea na ngamkhaida khiliba propaganda loudspeaker sing lokthuloi haikre North Korea amasung South Korea gi ngamkhaiga tainaba mafamda khiliba propaganda loudspeaker sing sung lokthuloi haina Pyongyang gi maikaidagi phongdorakre North Korea gi leader Kim Jong Un gi machanupi Kim Yo Jong na Pyongyang na leiba adugi ngamkhaida khinba propaganda loudspeaker sing khara lauthokpa hokre haina South Korea na phongdorakliba du aranba amasung yumfam yaudabani haina sengdok warol thamlakre North Korea na propaganda loudspeaker sing lauthokhiba leiti amasung lauthoknabagi warif nakhiba su leiti haina state media ACNA da phongdorakre Kim Yo Jong na leibak adugi constitution na leiba adugi tungi firef lepchagani haina cheksin warol thambaga loinana South Korea ga faba mari thamnaba khak honaroi haina su tangka kayarakta sengdokhiba leikre haiki
South Korea gi military na chayol asigi ahobo suruk tangam khaida khinba North Korea gi propaganda loudspeaker sing adu South Korea na makhoi gi speaker sing lokthokpa khibadagi North Korea na lokthokpa hokibani haina phongdorakhiba wafam sing adu Pyongyang gi maikaidagi tausinaba oidaba wahai sing ni haina phongdorakli hokhiba matam kaya gi mamangdagi leiba ani gi marakta loudspeaker sing sijinaduna amana amagi mathakta yet apan piduna lakna khibani North Korea na makhoi gi loudspeaker sing da K-pop isai sing thaduna North Korea da kaiba pidi aduga North Korea na sanga na khongmagi makhol sing South Korea romda khongjili hairi JNK gi Kistower da khudakta nong haitharakhiba da yamdrabada taragani thoi sikre PM Modi na piba yaba mateng pumna maki thajaba pikre Jammu and Kashmir gi Kistower district gi Chasoti khundang asi numiyungba matungda khangaudana nong haithakibadagi thokiba ising ichawda yamdrabada Meeoi taragani thoi sikre asiba sing adu hengalakhiba yai haina official singna kiba phongdoklakre Chasoti hariba mafam asi Himalaya da laiba Mata Chandi Kistower hat taba lambi da gari chatpa yaba aroiba khunsu oiba Machal Mata Yatra gi khongchat hawfam ni Kudaki sing South Holokpa du dagi lai khrumbagi khongchat adu tokre awaba taraba sing kannaba rescue operation sing hokre NDRF na makhoi gi Udhampur da laiba base dagi matik chaba khusu khulai ga loina na member chamaga marfu hana na mafam adu da thajinkre Chief Minister Omar Abdullah gi office na ma ke office na district administration ga pau fauna duna leiri amasung tengbangi thabak pumna maglaw-khali haiki Lieutenant Governor Manoj Sinha na Civil Police Army NDRF amasung SDRF official sing da kanba amasung tengbang pi bagi thabak kangkhat hanaba amasung soklaba sing da hek oithokningai oiba tengbang pi na papoktak pi kre awaba amasung khudong thiba marak aduda hingduna leiba Meeoi sing Thinabagi damak mafam adu da helicopter kaya marum sizinakre mafam adu yamna manung hanjina leiba amasung mafam adu yawbada araiba nattaba mafam ni haina official sing na haiki Union Minister Jitendra Singh na mahake office na khuda ki aiba oiba anauba pau sing fangli amasung pibiyaba mateng pumna magpikre Union Home Minister Amit Shah na sungasi Lieutenant Governor Manoj Sinha da amasung Chief Minister Abdullah da wari sarakre amasung mapung faba center gi tengbang pigani haibigi thajaba pirakre Turkey na malem gi ahanba sea skimming drone saduna puthokre Turkey na malem gi ahanba oina sea skimming haina khangnaba drone ama puthokre drone makhal asi Turkey gi company Solid Aero na puthokpani haina phongdurakli sea skimming drone asi samudra gi imaidagi supnagi foot amakhak wangba mafamda khongjal yangna paiba ngamba maramna yeknaba singi radar na track tawba ngamde drone asi da atopa drone singda yawdaba advance oiraba technology kaya sijinari loinana meter chama yankhai rom wangba mafamda su paiduna yeknaba singi mathakta su yamna laina landaba ngamba makhalgi khulai amani haina su report asina makhata na phongdurakli Shilpa Shetty Rajkundrabu businessman dagi crore humfu minambagi maral sikre Bollywood actor Shilpa Shetty amasung mahaki mapuroiba businessman Rajkundrabu Mumbai da leiba businessman amadagi lupa crore humfu minambagi maral sikre case asi celebrity madai manau adugi thabak tawkhidraba best deal TV private limited ki loan cum investment deal ga mari leinai adubu siriba maral adu yumfam yawdaba amasung mabuk phattabagi thawong amani haina celebrity madai manau aduna yakhide businessman Deepak Kothari na 2015-2023 da business max expansion gi damak mahang na makhoi da lupa crore humfu pi ki haiki adubu makhoi na madu lanai gi thabak ta sijinnaki Kothari na April 2015 da lupa crore 31.95 long gi ahanba installment pi ki July 2015 amasung March 2016 gi marakta mahang na lupa crore 28.54 amaga su transfer tawki dil adu gi damak mahang na puna lupa crore 60.48 hena transfer tawkre masi su stamp duty oina pi ki lupa lakh 3.19 adugi mathaktani yamna thunama company adugi mathakta lupa crore 1.28 ki insolvency case ama lakre madugi wafam madu Kothari na khangkhide mahana magi sel gi damak haijakhiba sing tarakhidre magi wakaja businessman Deepak Kothari na celebrity matai manau adubu business ki hiram sing gi damak makhoi na sel laukhiba amasung senfam sing adu maranai gi cross sing da sijinnaki ba 2015-2023 da yamna fazna tharang tawba lautunaba ama chathaki haina maral sikhi case asi ahanbada forgery amasung cheating gi damak Juhu police station da thagatki adubu kona senfam adu lupa crore tara henba maramdagi economic offense wing EOW da sinaki EOW na case adu thijili shiragliba maral sing adu Shilpa Shetty amasung Rajkundra na yadabagal loina na makhoi gi advocate Prasanta Patil gi khuthang da court ama issue tawki amasung madu civil gi mawong ni amasung criminality leite haina makhoi na haiki Gaza gi landa chaba thakpa phangdabadagi ngasi su Palestinian mari sikre report
Chahi anigi mayada Gazada Hamas amadi Israel anigi marakta lan songnaduna lakhiba sina maram oiraga chana thaknaba potlam fangdabadagi siba migi masing lepa leitana hengalagli ngasi su chada thaktabana maram oiraga Gazada Meeoi mari sikre hojik fawbada lan asina maram oiraga Gazada angang chamaga taruk yauna chada thaktabadagi sikhiba punba masing asi chaniga kunthraga mapan sukre loinana lan asida Israel gi lan misingna Palestinian lising humfuga mathoiga chatreka humfudaraga taruk hatkre aduga so open nangkhibana punna Meeoi la amaga lising yankhai mariga chamapan ga taruk henkre adubu Gazada hojiksu lan lepagi mamidi lairadana amuka hena lan kankhalakre haidi Benjamin gi Greater Israel Vision gi wafam da Saudi Arabia Qatar amadi Muslim leibak kayana phone na warning tawrakre Israel gi Prime Minister Benjamin Netanyahu gi Greater Israel Vision gi matangda wa ngangba matamda cheksin mana chuma khongthang oigani haina Saudi Arabia Qatar amadi malem gi Muslim leibak singna phongna ki khangpira duna warning tawrakre haibri report asigi matung ina Israel gi akoibada leiriba Muslim leibak sing Greater Israel ama sagatna bohonarakpagi semlakhiba map ta yawrakhibani maram aduna Israel gi akoibada leiriba Muslim leibak singna kham thengna saunarakhibani Benjamin gi wafam asina maram oiraga Israel ga Marup oiramba leibak Jordan amadi Misra fawba saurakhibani I24 News tapikiba interview amada Greater Israel Vision gi matangda hangba wahang amada Benjamin na Israel na chahi kaya gi mamangdagi Greater Israel ama semnabagi manglan mangduna lakhi manglan asi mangfauna naba kanna suhona ningbagi apamba leiri haina sufongdokhibani wafam asida Saudi Arabia Qatar Jordan Palestine gi authorities singna kham thengna saubuga loinana Greater Israel Vision gi matangda wa ngangbada Benjamin na yamna cheksinba chungani haina aki akhang pirakhibani loinana Misra gi Foreign Ministry gi maikaidagi Benjamin da sengdokadabani haina sufongdokre panba yabadi Greater Israel hariba mafam asi Israel gi Nagged amadi akoibada leiriba leibak Jordan Lebanon Syria Misra Iraq amadi Saudi Arab na chingba Leibak singgi lam kaya Israel da punsina bohonarakpani Israel gi manglan asi kaidong nungda mangphang na bangamloi haina su Muslim leibak singna phongdurakibani hai